ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯤꯡ ꯂꯣꯇꯁ ꯑꯣꯟꯂꯥꯏꯟꯗꯩ ꯆꯦꯟꯕꯗꯣ ꯊꯥꯗꯣꯛꯑꯒꯦꯕ ꯑꯗꯨꯝ ꯃꯔꯥ ꯐꯖꯅ ꯊꯣꯛꯑꯕꯅꯤ ꯁꯤ ꯊꯥꯗꯣꯛꯄꯤꯔꯒꯦ ꯑꯩꯅ ꯂꯧꯖꯗꯣꯏꯕ ꯂꯩꯕꯥꯛꯁꯦ ꯌꯥꯔꯒꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯕꯥꯛꯀꯨꯝꯕ ꯂꯧꯕꯤꯌꯣꯀꯣ ꯌꯥꯔꯤꯉꯩꯒꯤ ꯁꯤ ꯂꯩꯕꯥꯛ ꯑꯄꯦꯠꯄꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯕꯥꯔꯇꯤꯟ 20 ꯂꯤꯇꯔꯒꯤ ꯕꯥꯔꯇꯤꯟꯗꯅꯦ ꯊꯥꯗꯣꯏꯁꯦ ꯇꯪꯈꯥꯏ ꯑꯣꯏꯔꯞ ꯐꯥꯔꯝꯒꯗ꯭ꯔꯥ ꯐꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯪꯈꯥꯏ ꯑꯣꯏꯔꯞꯀꯤ ꯆꯥꯡ ꯂꯩꯕꯥꯛꯁꯦ ꯍꯥꯞꯄꯒ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯁꯤ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁꯅꯦꯀꯣ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁꯁꯤ ꯃꯊꯛꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯇꯣꯠꯅꯗꯣꯏꯅꯤ 250 ꯒ꯭ꯔꯥꯝꯒꯤ ꯆꯥꯡꯅꯤ ꯑꯗꯨꯒ ꯕꯣꯟ ꯃꯤꯜꯁꯦ 50 ꯒ꯭ꯔꯥꯝꯒꯤ ꯆꯥꯡ ꯍꯥꯞꯀꯗꯧꯅꯤ ꯁꯤ ꯗꯤꯁꯄꯣꯁꯦ 50 ꯒ꯭ꯔꯥꯝꯒꯤꯅꯤꯀꯣ ꯑꯗꯣ 50 ꯒ꯭ꯔꯥꯝ ꯍꯥꯞꯀꯗꯧꯅꯤ ꯇꯣꯠꯄꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯂꯩꯖꯕ ꯀꯣꯖꯦꯟ ꯒꯣꯜꯗꯥꯏꯟꯁꯦ 10 ꯒ꯭ꯔꯥꯝ ꯐꯕꯥꯠꯇꯗꯤ 10 ꯒ꯭ꯔꯥꯝꯒꯤ ꯆꯥꯡ ꯍꯥꯞꯀꯗꯧꯅꯤ ꯂꯩꯕꯥꯛ ꯇꯣꯠꯄꯗ ꯁꯤ ꯁꯤꯒꯤ ꯆꯥꯃꯁꯁꯦ ꯆꯥꯎꯕꯅꯦꯕ 10 ꯒ꯭ꯔꯥꯝꯁꯦ ꯐꯕꯥꯠꯇꯦ ꯆꯥꯡ ꯑꯗꯨꯒ ꯇꯣꯠꯀꯗꯧꯅꯤ ꯃꯈꯥ ꯌꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯇꯣꯞꯀꯤꯁꯤꯗ ꯐꯖꯅ ꯇꯣꯠꯄꯤꯈ꯭ꯔꯒ ꯊꯥꯔꯒꯦ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯊꯥꯖꯤꯟꯒꯗꯧꯅꯤ ꯃꯔꯨ ꯑꯍꯨꯝ ꯍꯨꯟꯕꯗ ꯑꯍꯨꯝꯃꯛ ꯍꯨꯏꯔꯣ? ꯍꯣꯏ ꯈꯔ ꯂꯩꯕꯥꯛꯁꯤ ꯈꯔ ꯌꯥꯝꯃꯟꯕ ꯃꯥꯜꯂꯤ ꯌꯥꯅꯤꯗ ꯍꯥꯎ ꯁꯤꯗ ꯐꯝꯃꯣ ꯁꯤꯗ ꯃꯆꯥ ꯑꯅꯤꯕꯨ ꯊꯣꯔꯛꯂꯦ ꯈꯨꯠ ꯍꯥꯝꯕ ꯑꯣꯏꯅ ꯃꯥꯟꯁꯤꯁꯨ ꯐꯖꯅ ꯆꯥꯝꯊꯣꯛꯑꯝꯃꯤ ꯅꯅꯥꯎ ꯆꯪꯉꯨꯅꯨ ꯆꯪꯉꯛꯀꯅꯨ ꯆꯣꯡꯅꯤ ꯏꯁꯤꯡꯅ ꯃꯅꯥꯛꯇ ꯆꯪꯉꯨ पाएगा लूमगनी तो कायगनी पाएगा इसिंग हापचिनबा लोरे हयेंगुंबा योगाना फजना लेजरमनी इसिंजो हयेंगुंबदि लोरमनी मायना थादोकपिबा यारे सि मयामना आइना थागतचब मतमदा लै सालो हायको अदो मोय कंपनी ga wari sana matamda 2 to 3 years फाव मनुंगदा सालाकनी यामगन सालोयबा अदो फजना मचिनजाक सिसुमै थागा मतुंगदा मचिनजाक चांग नायना दुम खगा हापीद्रदि कनो तौबा ngमोयको फजना हौबा फजना सापा ngमोयदोयने हुजिक फजना हापख्रबनिना कनोगी चांग 4 to 5 months की चांग दे हापीदबा यारनीबा अदु मतुंगदा मु करमैना हापकनी खोकनी बदो दुम मतम दु योकादा मतम तंग चाना दुम थागा चरके ngसिगिदि मतंग सादा लोसिनजारगे